जिरीबाम डिस्ट्रिक्ट हॉस्पिटल पुखलखिबा अनाबसिंग हिंगना चतखिबा मत याउदे एल बिलाग जिरीबाम डिस्ट्रिक्ट हॉस्पिटल असे हॉस्पिटल अमगी लैफम थोकपा मसाक मथुम अमत लैते इमरजेंसी की मथौ ताबा मत फंगदे मसिना हॉस्पिटल असिदा पुखलकपा इमरजेंसी की अनाबा कया हिंगना चतखिबा मत याउदे हाइना देसाम जिरीबाम डिस्ट्रिक्ट काउंसिल की प्रेसिडेंट एल बिलागना जिरीबाम बापुपुरादा लैबा लुप असिगी ऑफिस ता पांगथोकिबा देसाम की कुनमाथोई सुबा फाउंडेशन डे की थौरम दा फोंगदोखरे महांगना मखाताना हाइकिबदा जिरीबाम की ओजासिंगना महिरोइसिंगदा निंगथीना चांग नाइना ताकपी तंबीबगी महुत्ता तौनिंगबा तौदुना लैरे डिस्ट्रिक्ट असिदा अवाटपगी अवाटपा ngakta ngaire डिस्ट्रिक्ट असिगा युमथंगनरिबा तमेंगलोंग डिस्ट्रिक्ट अमसुंग फेरजोल डिस्ट्रिक्ट दगी लाकपा इमरजेंसी की अनाबा कया लाइकनबा ngamdana चतखिबा ngakta nei हॉस्पिटल असिदा पुखलकपा इमरजेंसी की अनाबसिंग फर्स्ट एड तिलाइरदना डॉक्टर फाउबा लैरमदबा कया ने हिरम असिगी मतंगदा मीडिया गे थोंगदा सरकार की नाकोंग यौनबा कयारखन फोंदोखरबसु ngasi phawba positive response amata lakpa ude hospital asigi oiriba phibam yamna ningba kainingai ne hospital asida blood bank leite masina emergency gi oiba ana ayek sing laikana ba blood donate tawninglabasu tawba ngamde Jiribam district hospital ase refer hospital haina khangnare haike thauram aduga mari lainana desam gi maike dagi ahing nungthil khaidana kathokpa amaga loinana thabak tawriba district aduge paumi singda achamba khudol piduna pungning thagotke थौरम अदुदा वासेट जिरीबाम की प्रेसिडेंट ए निवारा ने लुप असिगी जनरल सेक्रेटरी वाई रागे ने देसाम की एक्स प्रेसिडेंट एल रोमियो अमदी देसाम जिरीबाम डिस्ट्रिक्ट काउंसिल के एडवाइजर के बबलू सुसरुक याखे फुटपाथ फॉर्चूनर कार थौगलगा हेरो कुमखिबा अहुम बेल दा थादोखरे था असिगी अमा अमसुंग अनिगे लोनबा हिंग नोंयाई मतुंगदा फुटपाथ फॉर्चूनर कार थौगलगा हेरो कुमखिबा मियोय अहुम अदु nghan duty magistrate की कोर्ट पुथोकलबा तुंगदा बेल दा थादोखरे बेल दा थादोखरबा मखोय अहुम अदुदे थांगमैबन खुयाथोंदगे सुरचंद्र थोकसोम चही कुनगनिथोय अपोकपगी मेंग थोकसोम शांत उरिपोक पोलेम लैकाइदगे नामोइजम केल्विन चही कुनगनिथोय अपोकपगी मेंग नामोइजम राकेश अमसुंग उरिपोक पोलेम लैकाइदगे इमानुएल अनौबम चही कुलुमदोय अपोकपगी मेंग अनौबम बॉय कौवे फॉर्चूनर कार अदु थांगमैबन खुयाथोंदगी टीएस सुरचंद्र न थौबनी हाइरे पनबा याबदी मखोय अहुमना तोंगबा ngौबा मचुगी फॉर्चूनर कार अदु अहिंग नोंयाई मतुंगदा जनरल पोस्ट ऑफिस मनाके फुटपाथ थौगलबा तुंगदा मदुगे वीडियो फुटेज अदु सोशल मीडिया दा थागलखिबने सोशल मीडिया दा वीडियो फुटेज अदु वायरल ओरकपदगे स्टेट असिगी मियोय कयाना पुलिस की पुंगनिंग सिंगसिलखिबने मियाम की वाकत सिंग अदु तारबा तुंगदा इम्फाल पुलिस स्टेशन एफआईआर लौखलबा तुंगदा मखोय अहुम कार अदुगा लोइनना फागतखिबने ngamkhai gi matang da TPO na piba wayal yaba ngamloi mau council manipur gi kozuri amade juko gi ngamkhai gi matang da mau amasung southern angami ge marakta sahi tare lom saye na balai regli basi gi matang da hauki ba December 18 da tinjimi public organization TPO na chathagi ba wayal adu yaba ngamloi haina mau council na phongdorok le council asigi president Dr. Sahene लोली न थादोरक पचेरोल मन हाई स्टेट अनि की मरक्ता लैरिबा ngamkhai saina basigi matangda sahi tarelomgi mamangdagi hauna matam matamgi oiba ungkhanaba kaya marum thoktuna lakle masigi matangda tinjimi public organization na midyang changduna ngamkhai gi wathok asi nagage customary logi makhada waroishin puraklagani haina lairakhibani adu buhandak southern angami public organization na makoi gi area da maugi khunja sing changba yaroi haina thingba thamkhraba matungda hathu hathu lokhiba TPO की वारे बदु याबा ngamloi वारे बदु की ऑफिशियल ओइबा कॉपी अमता हौजिक फावबा माउ काउंसिल दा यहलक्तबा मरमना काउंसिल की माइकैदा की वाफम अमता फोंगदोक्तना लैरखिबा नै अदुम ओइनमा काउंसिल न तुमिन्ना लाइसिनबासी दा वायल अदु याखरे हाइना लौबदी अरानबो ओइगनै मसिना मरम ओइदुना मियाम दा अमदे मरी लैनबसिंग दा मयेक सेंगना खंगननबा ngasi चेरोल असि थोकपनै नाकल अमरोमदा माउ मियाम दा थमलेबा थिंगबसिंग लौथोंगनबा सापोदा आनसमना अपील तौखरे मणिपुर की नागा फुरुप की महिरोइसिंग की अपुनबा लुप ओइदिबा ऑल नागा स्टूडेंट एसोसिएशन मणिपुर की माइकैदगे नागालैंड के साउदर्न अंगामी पीपल्स ऑर्गेनाइजेशन सापोना माउ की मियाम दा थमलगलिबा अथिंगबसिंग लौथोकपिनबा अपील तौखरे हौखिबा चहीदा लालौबा लिसिंग अहुम लोम सरेंडर तौखे गवर्नमेंट लालौलुप कया के एग्रीमेंट साइन तौनखे मिनिस्ट्री ऑफ होम न हौखिबा चाही इंग्लिशिंग अनि कुनगनिथोय दा पांगथोकी बथवक सिंग समलमना निंगसिंग बगा लोइनना हौकी बचाई असिदा अवांग नोंगपोकी स्टेट सिंग दगे लालहौ लुप की मेंबर लिसिंग अहुम लोम सरेंडर तौखरे लुप कया दा सीज फायर एग्रीमेंट साइन तौनखरे हाइरे चाइना की सांघाई सिटी दा लरिबा मिसिंग की चादा हुमबुद्रा कोविड नारी हाइबगी चिंगनबा लैरे टॉप डॉक्टर
China की Shanghai City da lariba apunbagi missing gi chada humudra gi changde COVID nari haina city asigi top hospital da laiba senior doctor amana phongdok le China da handak ta COVID ki case asi khangen hengalak padage nongmada miyoi lising mapan gi changda COVID na sire haibagi wafam leire adubu mahausa gi oina de China na COVID case asigi matangda asengba wafam adu phongdoktana lakle World Health Organization gi maikai da gisu China da COVID ke asengba case ki report adu losinduna thamdanabagi matangda taksinba laikre China gi oina COVID sandokpa thingnabagi damak lockdown na chingba tauba yauna akanba section thorang lakhotuna lakhiba taragasu handakta COVID nabagi case ase khanghen hengalakpagum tawre English singani kungani thoigi December thada China gi oina COVID ki athingba thamba akanba khongthang sing adu lakhotkraba matungda COVID nabagi case masing ase khanghen hengalakhibanai Masina maram oiraga masing yamlaba miyoi kaya ama COVID na naba ma disibagi changsu khanghen hengalakhe Ruijin Hospital da Vice President oiriba made Shanghai COVID Expert Advisory Panel gi member amasu oiriba Sen Irizen na haikibada city asigi miyoi million kunga manga lairiba se COVID na naramlagani thajanaba laire Haujik Shanghai da COVID sandorokpagi chang asi yamna pak sanba ma oire Shanghai city asida lairiba apunba missing gi chada humbudra gi changde COVID na naramlagani haibasida Thajaba laire mamang sahi gi April thadagi horaga Shanghai da tha nirom supna lockdown tawkhibane hairiba matam adu da city adu da laiba miyoi lak taruk lomde COVID na nakhe makhoi sing adu ayamba de quarantine center da thamlaga layengkhe adubo haujikti Omicron gi variant ase paksana city adu da sandorokle experts sing nasu English singani kulhumdoi gi matam da de infection gi chang ase yamna wangani haire China gi capital Beijing yauna ta atopa city kaya dasu COVID sandorokpagi chang ase hengalakani haina panare hairiba city sing adugi manungda Beijing Kayangjin Chongqing amade Guangzhou na chingba yaure Shanghai da lariba hospital da nongmada COVID ki nabage emergency gi admission ase lising amaga chatru ki chang da tawi haire Bande Bharat train da attack sathakiba do state pu ikaiba pibane West Bengal da thangna na Bande Bharat Express train da attack sathakiba gi thawong ado state asibu ikaiba pina bohona bani haina Congress MP Adir Ranjan Chowdhury na phongdokhibaga loinana West Bengal government na thokdok asigi matangda tumina laisaliba asina kaidawnungda afaba waroisin purakpa ngamloi haire Congress MP asina makata na phongdokhibada haukiba numit humni gi manungda thangna na state asida cheliba Bande Bharat Express train da anirak attack sathagibage thawong ase government na tarai na lawroidabane train asi miyoi kaya gi thawai puduna mathau tawribane masi T20 cricket match natte maram aduna West Bengal government na asigumba thawong asida chenariba miyoi sing masak khangdok na bohona duna Athuba matamda logi oiba chapsaba sairak pigadabane natrabade Bengal laingangna train tongduna saliba miyamgi damak section thorang lokhate haibada haimanba thokloi haire mahangna makhata na phongdokhibada railway haibasi miyamgi property ne railway de tax athaba haibase aikhoi isa ge property de tax athabaga chap manai maram aduna sigumba pamdaba thokdok sing makhata na thogandana bohnagadabani haire aroibada tabiriba pumnamak po thagachare